Hello, good morning. Anh ngasi ko bagi kemo kappa chatuine. Maina na dong kal. Kemo kappa chatuine. Ngasi last day ne. June dagi kapakpaduna February 2025 ki February gi. Ngasi date kaya no ngasi date 15. Ngasi loibu numit oidoine. Dudi mayam horen lambi chappa khoppa mathang hapsarake ko mayam. Yang kami nak lihat, ini sih. Kau masih ngok hanu rengo, gate nung saya ile ram. Kari thorok pada di ki phone paya dan ni na, paya deh. Anak kini lagi sama tu tu lagi ruan ha. Mama kok tay na bedo angang bedo cudi yang pak na. Aduh tu na mayam na sang na riba yellow macudo tay lagi mak. Si muktai raga ma mugyang halaga iche Nandini yaurak khare ku sang ba ai hanu ba de ha o ai dai ngon de bo nyang na ta di ai mathak ta muka ki ku mem hanu ba de hai ba mini iru jalo idano jik lai khorang gare lai khorang gare khoba numuta khoi lai rak thok lai in lấy thâu lộc ạ xin nào khơi cái chế mà cái dukaan ní xin nào nè khơi cái ima lại na lại khơi đi được lắc cái co đây đi cái thằng rồi bạn đi lại khơi làm này 상가도래 시수 마탕 합사라게 매암 잉비우고 거의 짠리 매암 영혼이 신데 거의 지나 가빠 짠래 람비우 짜라게 거매암 어버비스 터걸리 이제 mati hapsara ke ko nami se apa buat nama dinya nam sang ni ba mati hapsara ke kang lama mang ni sini chính mây đông đi không nản đi cả nó không lẽ
ꯈꯨꯔꯥꯏꯒꯤ ꯑꯁꯣꯝꯗꯁꯨ ꯌꯥꯝ ꯌꯣꯜꯂꯦ ꯌꯧꯔꯀꯥꯟꯗ ꯍꯜꯂꯛꯀꯦ ꯑꯁ ꯌꯥꯝ ꯐꯝꯃꯦ ꯇꯨ ꯁ꯭ꯋꯥꯏꯁꯤꯗ ꯄꯦ ꯈꯟ ꯈꯟꯗꯅ ꯑꯗꯨ ꯇꯥꯔꯗꯤ ꯍꯣꯔꯦꯟ ꯃꯐꯝꯗ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯞꯄꯛꯑꯒꯦ ꯏꯟꯇꯔꯚꯤꯌꯨ ꯆꯠꯄꯤ ꯐꯤ ꯑꯃ ꯇꯨꯔꯝꯕꯅꯦ ꯑꯩꯁꯦ ꯌꯧꯑꯦ ꯕꯕꯤꯅꯥ ꯍꯣꯁꯄꯤꯇꯥꯜ ꯆꯦ ꯃꯇꯠ ꯑꯃ ꯅꯞꯄꯛꯄ ꯖꯥꯠꯂꯣ ꯆꯦ ꯃꯇꯦꯠ ꯑꯣꯏꯔꯝꯃꯣ ꯐꯤ ꯃꯇꯠ ꯑꯣꯏꯔꯝꯃꯣ ꯑꯗꯨꯅꯦ ꯐꯤ ꯃꯇꯦꯛ ꯇꯥꯈ꯭ꯔꯕ ꯈꯪꯗꯦ ꯑꯣ ꯁꯤ ꯂꯩ ꯔꯣꯃꯤꯌꯣꯅ ꯍꯟꯕꯗꯅꯦ ꯍꯟꯈ꯭ꯔꯒ ꯁꯅꯥꯗ ꯀꯩꯅꯣꯝꯇ ꯄꯤꯌꯨ ꯃꯥ ꯆꯠꯍꯜꯂꯨꯒꯦ ꯑꯩ ꯍꯜꯂꯛꯄꯗꯗꯤ ꯊꯦꯡꯉꯅꯤ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯒꯦ ꯑꯩ ꯃꯉꯣꯟꯗ ꯑꯝꯇ ꯂꯧꯊꯣꯛꯄꯤꯔꯝꯃꯣ ꯅꯍꯥꯟ ꯇꯥꯡ 23ꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯁꯤꯗꯤ ꯊꯦꯡꯉꯦ ꯍꯣꯔꯦꯟ ꯊꯦꯡꯕ ꯌꯥꯏ ꯍꯜꯂꯛꯄꯗ ꯊꯦꯡꯅ ꯆꯠꯂꯕꯅꯤꯅ ꯀꯥꯎ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯩ ꯗꯨꯀꯥꯟ ꯊꯣꯛꯂꯛꯏꯅꯦ ꯍꯩ ꯅꯨꯡ ꯈꯤꯇ ꯂꯩꯁꯟꯈꯤꯒꯦ ꯍꯣꯔꯦꯟ ꯄꯨꯡ 9 ꯂꯩꯗꯣꯏꯅꯤꯅ ꯍꯩ ꯅꯨꯡ ꯈꯔ ꯂꯩꯁꯟꯒꯦ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯁꯜꯂ ꯄꯨꯁꯟꯈꯤꯒꯦ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯒ ꯕꯕꯥ ꯑꯥꯗ ꯐꯝꯍꯧꯔꯤ ꯃꯤ ꯀꯧꯔꯛꯄ ꯉꯥꯏꯗꯣꯏ ꯐꯥꯏꯟꯕꯨꯗꯤ ꯄꯤꯁꯜꯂꯝꯃꯦ ꯑꯩꯅ ꯑꯗꯨ ꯀꯧꯕ ꯉꯥꯏꯔꯀꯥꯟꯗ ꯆꯪꯗꯣꯏꯅꯦꯕ ꯀꯨꯏꯔꯅꯤ ꯉꯁꯤꯗꯤ ꯈꯪꯉꯦ ꯊꯦꯡꯉꯦꯕ ꯂꯥꯛꯏꯁꯦ 12 ꯇꯥꯗꯣꯔꯦꯕ ꯑꯗꯨꯅ ꯁꯥꯏꯌꯦ ꯅꯨꯡꯁꯥꯁꯤꯁꯨ ꯎꯔꯨꯝꯗ ꯂꯩꯔꯒꯅ ꯏꯪꯕ ꯅꯨꯡꯁꯥ ꯆꯠꯂꯒꯅ ꯁꯥꯕꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯗꯨ ꯇꯥꯔꯗꯤ ꯍꯣꯔꯦꯟ ꯆꯪꯉꯀꯥꯟꯗ ꯑꯃꯨꯛ ꯍꯥꯞꯆꯔꯛꯑꯒꯦ ꯌꯥꯝ ꯐꯖꯕꯅꯦ ꯊꯥꯏꯅ ꯁꯨꯇꯤꯡꯒ ꯌꯥꯝ ꯇꯧꯈꯤꯕꯗꯨꯅꯤ ꯁ꯭ꯋꯥꯏꯁꯦ ꯍꯣꯏ ꯑꯗꯨ ꯇꯥꯔꯗꯤ ꯗꯣꯛꯇꯔ ꯑꯝꯇ ꯎꯅꯔꯨꯈꯤꯒꯦ ꯁꯤ ꯃꯣꯏ ꯏꯁꯇꯥꯞ ꯔꯨꯝ ꯉꯥꯛꯇꯅꯦ ꯅꯪꯈ꯭ꯔꯕꯅꯦ ꯂꯣꯏꯅ ꯉꯁꯤ ꯂꯥꯁ ꯗꯦ ꯅꯨꯃꯤꯠꯅꯤ ꯗꯣꯛꯇꯔ ꯂꯥꯛꯑꯅꯤ ꯃꯇꯦꯛ ꯈꯔ ꯅꯝꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯕꯥ ꯍꯤꯗꯥꯛ ꯀꯥꯞꯍꯧꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯤꯗ ꯂꯩꯔꯦ ꯍꯟꯗꯛꯇꯤ ꯃꯤꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯃꯤꯁꯤ ꯏꯇꯥꯛ ꯇꯥꯛꯑꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯕꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯃ ꯂꯣꯏꯔꯛꯑꯒꯗꯤ ꯄꯥꯜꯂꯒ ꯆꯠꯇꯣꯔꯕꯅꯤ ꯋꯥꯔꯦ ꯂꯣꯏꯔꯦ ꯉꯁꯤꯅ ꯂꯣꯏꯈ꯭ꯔꯦ ꯀꯥꯞꯄ ꯂꯣꯏꯈ꯭ꯔꯦ ꯀꯥꯞꯄ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯕꯥꯅ ꯂꯥꯁ ꯀꯨꯇꯤꯅꯦ ꯄꯥꯕꯨꯡ ꯂꯣꯏꯔꯗꯤ ꯂꯣꯏꯔꯤꯅꯤ ꯀꯩꯅꯣ ꯄꯥꯕꯨꯡ ꯂꯣꯏꯔꯗꯤ ꯂꯣꯏꯔꯤꯅꯤ ꯀꯩꯅꯣ ꯄꯥꯕꯨꯡ ꯂꯣꯏꯔꯗꯤ ꯂꯣꯏꯔꯤꯅꯤ ꯑꯩꯈꯣꯏꯁꯨ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ
ꯁꯤꯁꯨ ꯂꯧꯊꯣꯛꯈ꯭ꯔꯣ. ꯂꯧꯊꯣꯛꯈ꯭ꯔꯣ ꯅꯧꯁꯤꯜꯂꯗꯝ. ꯅꯧꯅ ꯑꯃꯨꯛ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯣ? ꯅꯧꯅ ꯇꯧꯗꯣꯏ. ꯏꯕꯦ ꯁꯣꯝ ꯐꯒꯠꯄꯔꯣꯝꯗꯩ ꯇꯧꯕꯤ. ꯏꯪꯉꯦ. ꯄꯨꯡ ꯃꯝꯃꯦ. ꯌꯨꯝ ꯍꯟꯕꯩ ꯇꯥꯏꯃꯤꯡ ꯌꯧꯔꯦ. ꯉꯁꯤꯅ ꯀꯦꯃꯣ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯩꯈꯣꯏ. ꯂꯣꯏꯔꯦ ꯉꯁꯤꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯩꯈꯣꯏ. ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯦ. ꯒꯨꯗ ꯃꯣꯔꯅꯤꯡꯗꯩ ꯂꯥꯛꯄꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯦ ꯍꯧꯖꯤꯛ. ꯒꯥꯔꯤ ꯇꯣꯡꯉꯦ ꯌꯨꯝ ꯌꯧꯗꯣꯔꯦ ꯑꯩꯈꯣꯏ. ꯁꯣꯝꯗ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯇꯣꯔꯦ. ꯉꯁꯤꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯀꯦꯃꯣ. ꯒꯨꯗ ꯃꯣꯔꯅꯤꯡꯗꯩ ꯂꯥꯛꯄꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯌꯧꯔꯦ ꯌꯨꯝ ꯍꯟꯕꯗ. ꯃꯣꯏ ꯀꯅꯥꯅꯣ ꯑꯕꯖꯥꯠꯅꯣ? ꯁꯤ ꯆꯪꯈꯤꯗ꯭ꯔꯣ? ꯀꯅꯥꯅꯣ? ꯅꯨꯄꯤꯗꯣ. ꯈꯪꯗꯦꯗ. ꯏꯟꯖꯤꯅꯤꯌꯥꯔꯅꯦ. ꯈꯪꯗꯦ ꯑꯅꯥꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅꯅꯦ. ꯃꯌꯥꯝ ꯑꯩ ꯌꯨꯝ ꯌꯧꯔꯦ. ꯑꯩ ꯐꯤꯔꯣꯟꯒ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯩ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ. ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯗꯣꯏꯅꯤ ꯇꯧꯔꯤꯁꯦ. ꯄꯨꯡꯗꯤ ꯑꯥ ꯌꯧꯔꯦ. ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ. ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ.